ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯕꯨ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯁꯟꯗꯣꯛꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ꯫ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯃꯊꯪ ꯁꯟꯇꯣꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ, ꯃꯤꯇꯩꯂꯣꯟ ꯑꯁꯤꯒꯤ ꯂꯣꯟꯆꯨꯝ ꯄꯊꯥꯞ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯒ꯭ꯔꯥꯃꯥꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯗꯤ ꯁꯤꯗ 170 MLPP P2 22 9 September 2022ꯗ ꯁꯟꯗꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯍꯧꯔꯛꯂꯣꯟ ꯑꯗꯨꯅꯤ꯫ ꯀꯣꯛ ꯁꯝ ꯂꯥꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯩꯅꯖꯈ꯭ꯔꯦ꯫ ꯉꯁꯤꯅ ꯃꯤꯠ ꯄꯥ ꯅꯥ ꯑꯁꯤ ꯃꯊꯪ ꯅꯩꯅꯖꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯃꯤꯠ ꯍꯥꯏꯕ ꯃꯌꯦꯛ ꯑꯁꯤ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯁꯤꯗꯩꯗ ꯀꯣꯛꯀꯤ ꯂꯩꯔꯤꯕ ꯁꯤꯝꯕꯣꯜꯅꯤ꯫ ꯃꯤꯠ ꯑꯁꯤ ꯀꯣꯛꯀꯤ ꯇꯣꯞ ꯇꯣꯞꯄ ꯁꯤꯝꯕꯣꯜ ꯑꯃꯗꯒꯤ ꯑꯣꯏꯅ ꯂꯧꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯊꯪ ꯄꯥꯖꯔꯛꯀꯦ꯫ ꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨ꯫ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯍꯧꯔꯛꯂꯣꯟ ꯍꯥꯏꯕꯁꯤꯗꯩꯗ ꯃꯤꯠ ꯍꯥꯏꯕꯁꯤꯒꯤ ꯍꯧꯔꯛꯂꯣꯟꯁꯤ ꯃꯌꯦꯛ ꯑꯁꯤ ꯀꯣꯛꯅ ꯌꯦꯠꯂꯣꯝꯗ ꯑꯣꯜꯂꯒ ꯃꯤꯠꯀꯤ ꯁꯛꯇꯝ ꯌꯦꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯣꯛꯁꯤ ꯌꯦꯠꯂꯣꯝꯗ ꯑꯣꯟꯕ, ꯑꯗꯨꯒ ꯃꯤꯠꯀꯤ ꯁꯛꯇꯝ ꯌꯦꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯇꯣꯟꯗ ꯀꯣꯜꯂꯤꯕ ꯑꯁꯤꯅ, ꯍꯥꯏꯕꯗꯤ ꯃꯇꯣꯟꯗ ꯀꯣꯜꯂꯤꯕꯁꯦ, ꯃꯁꯤꯒꯤ ꯁꯔꯨꯛꯁꯦ, ꯃꯁꯤꯅ ꯃꯇꯣꯟꯗ ꯀꯣꯜꯂꯤꯕ ꯑꯁꯤꯅ ꯃꯤꯠꯐꯝꯅꯤ, ꯃꯤꯠꯀꯤ ꯃꯐꯝ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯃꯅꯨꯡ ꯐꯥꯎꯅ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯂꯤꯕ ꯂꯏ ꯑꯁꯤꯅ ꯃꯤꯠꯀꯤ ꯁꯤꯡꯂꯤ ꯑꯣꯏꯅ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯍꯨꯝ ꯐꯥꯎꯅ ꯂꯨꯈꯝ ꯀꯥꯀꯨꯞ ꯐꯥꯎꯅ ꯃꯄꯥꯟꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯄꯥꯎꯇꯥꯛꯂꯤꯕ ꯂꯝꯕꯤ ꯃꯑꯣꯡꯗꯨ ꯐꯥꯎꯅ ꯌꯦꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯤꯗꯩꯗ ꯃꯤꯠꯐꯝꯁꯤꯗꯒꯤ ꯀꯣꯜꯂꯤꯕ ꯑꯁꯤꯗꯒꯤ ꯃꯅꯨꯡ ꯐꯥꯎꯅ ꯆꯤꯡꯂꯤꯕ ꯂꯏ ꯍꯥꯏꯕꯗꯤ ꯁꯤꯗꯩꯗ ꯆꯤꯡꯂꯤꯕ ꯂꯏꯁꯦ, ꯁꯤꯅ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯍꯨꯝ ꯐꯥꯎꯅ, ꯍꯥꯏꯕꯗꯤ ꯀꯣꯛꯁꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ, ꯃꯃꯥꯡ, ꯃꯌꯥꯏ ꯑꯃꯁꯨꯡ ꯃꯇꯨꯡ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯥꯎꯅ ꯆꯤꯡꯉꯛꯏꯕ ꯂꯏꯁꯤꯅꯤ꯫ ꯑꯗꯨꯒ ꯂꯨꯈꯝꯂꯣꯝꯗ ꯐꯥꯎꯅ, ꯂꯨꯈꯝ ꯌꯧꯅ ꯍꯥꯏꯕ ꯇꯥꯔꯦ, ꯃꯥꯡꯂꯣꯝꯗꯒꯤ ꯂꯧꯁꯤꯜꯂꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯀꯤ ꯑꯍꯥꯟꯕꯗ ꯂꯧꯁꯤꯜꯂꯒ, ꯑꯅꯤꯁꯨꯕ ꯃꯌꯥꯏꯗ ꯁꯟꯇꯣꯛꯑꯒ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯒ, ꯑꯗꯨ ꯑꯔꯣꯏꯕꯗ ꯁꯟꯗꯣꯔꯛꯄ ꯀꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯗꯩꯗ ꯃꯌꯥꯏꯗ ꯆꯤꯡꯂꯤꯕ ꯂꯏ ꯑꯁꯤꯅ ꯃꯥꯡꯗ ꯂꯧꯁꯤꯜꯂꯛꯏꯕ ꯂꯧꯁꯤꯡ ꯃꯌꯥꯝꯗꯣ ꯃꯤꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ, ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ, ꯀꯣꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯇꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯁꯤꯡ ꯑꯗꯣ ꯁꯟꯗꯣꯔꯛꯄ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯁꯛꯐꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯖꯅ ꯎꯠꯂꯛꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯍꯨꯝ ꯐꯥꯎꯅ, ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯍꯨꯝ ꯐꯥꯎꯅ ꯂꯥꯛꯑꯅꯤ, ꯑꯗ ꯂꯨꯈꯝꯒꯤ ꯀꯥꯀꯨꯞ ꯐꯥꯎꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯃꯑꯣꯡꯗꯨ ꯌꯥꯎꯅ ꯌꯦꯛꯄꯅꯦꯕ꯫ ꯃꯄꯥꯟꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ, ꯍꯥꯏꯗꯤ ꯃꯤꯠꯅ ꯃꯄꯥꯟꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ, ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯥꯎꯇꯥꯛꯂꯤꯕ ꯂꯝꯕꯤ ꯃꯑꯣꯡꯗꯨ, ꯍꯥꯏꯗꯤ ꯄꯥꯎꯒꯤ ꯃꯊꯪ ꯁꯟꯇꯣꯔꯛꯏꯕ ꯂꯝꯕꯤ ꯑꯗꯣ ꯌꯦꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯤꯇꯩꯂꯣꯟ ꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯤꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯇꯦꯟꯇꯛꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯠꯀꯤ ꯃꯊꯪꯗ ꯀꯣꯛ, ꯁꯝ, ꯂꯥꯏ, ꯃꯤꯠ ꯍꯥꯏꯔꯒ ꯄꯥꯒꯤ ꯑꯃꯨꯛ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯖꯔꯛꯀꯦ꯫ ꯄꯥꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯁꯤꯗꯩꯗ ꯁꯤꯗ ꯌꯦꯛꯇꯨꯅ ꯂꯩꯔꯦ, ꯁꯤꯗꯩꯗ ꯄꯤꯁꯨꯝ ꯂꯩꯔꯦ, ꯁꯤꯗꯩꯗꯅ ꯃꯤꯠ ꯂꯩꯔꯦ, ꯃꯤꯠꯀꯤ ꯃꯈꯥ ꯑꯃꯁꯨꯡ ꯃꯊꯛꯁꯤꯗꯩꯗ ꯄꯥ ꯂꯩꯔꯦ꯫ ꯑꯗꯨꯅ ꯄꯥꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯁꯣꯝꯗ ꯌꯦꯛꯊꯣꯛꯑꯦ, ꯐꯖꯅ ꯍꯧꯔꯛꯐꯝꯁꯤ ꯎꯠꯂꯒ ꯁꯤꯗꯩꯗ ꯌꯦꯛꯊꯣꯔꯛꯑꯦ꯫ ꯑꯗꯨꯅ ꯄꯥꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯅ ꯀꯣꯟꯇꯛꯅ ꯂꯩꯒꯅꯦꯕ, ꯑꯗ ꯃꯌꯥꯏꯗꯅ ꯇꯤꯡꯅ ꯂꯩꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯒꯤ ꯁꯔꯨꯛ ꯑꯁꯦ ꯃꯤꯠꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯊꯪ ꯄꯥꯊꯖꯔꯛꯀꯦ꯫ ꯄꯥ ꯍꯥꯏꯔꯤꯕ ꯏ ꯑꯁꯤ, ꯃꯌꯦꯛ ꯑꯁꯤ
pisumgi makhada di sida leriba pisumje sigi makhada mit mapanda di mit ki mapanda mayai dana tingna laigada aduga matai dana kontakna laigada sumaina kontakna laigada ana kontak sana mitpanda horiba pagi masak laudana yekpani aduna miyoi bagi kayat kayamrum sing ase masi saitharaga yekpani mitai me ase aduna pagi saru asisu abi hajariba mitki makhada leiriba pagi saru asigi mataidana kontak mayaidana tingna leiriba asi laureraga pagi saktamase yekpani matang asida tentakna pagi matangda hajaba loijare mathangda mit pa na nagi matangda amuhana horupumja hajarake 시대대 영뷰 나시나 악상기 꼭시 예롬다 올라니 아두가 나공이 사룩도 마두 러레에가 나기 모음지 예쁘니 아이 미타이 메기 호롤론 나기 에시 예쁘니 시대가 마탕 빠져렇게 마예 아시 꼭나 예롬다 아디 예롬다 온바 하이바달 아두가 온라가 예 온두나 라이리바 나공기 마삭 라우드나 예쁘니 시기 나공 라이리바 아시 예롬다 라이리바 나공기 삭담마세 마시 라우라가 예쁘니 하고 aduna na asi yekpa matamda haibadi mitai meki na asi horofam asi yekpa matamda haksangi kokna yetlomda olani aduga na kongna yetlomda lairiba nagi masak ase masi lauraga na kongi saruk asi laureraga na asi yekpani masina tentak na haijabagi mawongni masangda amu mitai lon iriba mitai mai asigi haura lon kok sam lai haigram matungda mit pa na asigi nainarapa asina tentakna ngasigi oina loijagani ada matang asida mitai lon nainariba asi mitai lon asi arum ayang naiba lolnina mafam asida si nariba mai ki matangda tentak pa wafam kharadang amuka hana thamjarange 시대다 이납다 시대 예탈룸 합들 시나 이납다 예탈룸 합에 시대다 영비우 시대다 예탈룸 합에 마시나 아rum바 강나바 폴링톤니 아도 시대다 야리버지나 룸 야우데 시나 아양바 강나바니 아도나 아rum바 강나바 시나 폴링톤 시나 이가 만할래 아두가 라이징 톤시나 잉글리시다 아이가 만할래 चौरापा मा सिदेदा हाना ममांगदि लोइना ताखरे हाइजखरे अदुबु सिदे चौरापा अमदंग सुम पंजरमबगी वानी राइजिंग टोन ओइबा इनपसिना आइगा माना हले फोलिंग टोन ओइबा लुम याउरिबा इ असिना इनप असिना इ इगा माना हले सुमाइ तौदना इनप लोनसुम सिदेदा इगी लोनसुम ले सिदेदा सिना इगी लोनसुम सिना 론숨 시니나 시디다 룸 야우버지나 폴링 톤 오이나 시나레 아도 이데 론숨 야우더버지나 라이징 톤 오이나 시나레 아나 마시기지나 까리가 만나 할레 하버다 아이가 만나 할레 룸 야우더버지 룸 야우버지나 아이기 마카다 파이나 라인 징고 아세 마시가 만나 할레 까리마 마tamda 마세 양가주 만나 할리 론숨 오이나 시나버 마tamda 시나 alphabet use as 론숨 오이나 아룸마다 폴링 톤다 이 룸 오이부기 마우타 양 오이나 시나버수 야우이 시나버수 야이 아드가 솜다 무옌뷰 아티아 온읍세 마시 콘토 마이니 not use as 론숨 오이나 시나데바 아드가 손다 운제 라이징 톤이 지네 이유가 많아 할리 아니 운제디다 룸 합설라가 폴링 톤다 오가 많아 할리 마카다 라인 아마 파이나 징레라가 시나 알파벳 오이나 시나바 수마이 타우드나 운합시데도 라이징 톤다 이유가 많아 할레 아두가
unap sidaida yetalum ama hapaga falling tol ga manhale o ga manhale si ani si yengnaba matamda karino haiba matamda masigi jina rising tone sinina alphabet oina sijinaba ada sigi jina somda sinari jina unapkida rising tone oina secondary symbol oina chaitap oina sinaba haibadi masa alphabet oina su sinare aduga chaitap oina ju sinare matang matang gi matung ina sumai tawduna mitei lon ase inanaba honaba matamda mitei mayna ithorku matamda mitei lon asidi arum ayang naiba lol oiba maramna mitei mayekna arum ayang naina aikoina angangsingda tambiba ama sangi matang asida ngasigi oina mitei lol gi lonchum panthap aidi mitei lon grammar sing ase nainaba matamda ngasigi nainajariba mate asina ngasigi oina loijare channel asigi mamingna Manipur language feature ayaki imingna ngangkham Premesor sumai tawduna lol mayek sandok piriba organization amasung lupsingna mibu meaning sigi loinana sandok piba matamda adugumba lupsing amadi organization sing adubu aihangna ikai khumnaba usari channel asigi mamingna Manipur language feature ayaki imingna ngangkham Premesor ngasigi matangadi mitei meke horolon sing ase loisinjarge punamakpu ikai khumna utsabagol loinana nonglukna khurumjari